Image TV Miang Tabi Basingbo Namaitem Kazal Devina Kurumjari. Ahanbada Maruba Pau Pizari. Chief Minister Y. Kem Chana Impal Dagi Guwahati Kolkata Amasung Mumbai Tamna Paigadaba SpiceJet flight ahum ngasi launch tawkre. Free Child Marriage India Haibahiramda intensive program ama pangthokre. Patriotic Writers Forum Manipur gi lingkhat khibab chahi tarang nipan surakpagi Foundation Day tharong pangthokre. Loinana 19 days trophy state level invitation football tournament 2025-26 ngasi loisinkhre. Mapungoi bapau Manipur Chief Minister Y. Kem Chana ngasi Imphal dagi Guwahati, Kolkata amasung Mumbai tamna paigadaba SpiceJet ki direct flight ahum launch tawkre. British International Airport ta Inner Manipur Parliamentary Constituency MP Angom Chabimol Akoijam amadi SpiceJet ki senior official sing yauna pangthokpa tharam amada Guwahati, Kolkata amasung Mumbai tamna paigadaba flight service launch tawkibani chahi ahumlom awawa phibam mayok nariba Manipur gi damaktadi atopa state da chachok sasen tawbada plan tong banatana atopa pamai leitaba maramna anoba direct flight service ahum lehelakli ba sina miyam da chawna kudong chawa lehegal lagani haina miyam na thajanari service asina maheroi sing amadi ana layenge chachok sasen tawbada hena kudong chahal lagani. Urkhol District ke Litan Sarai Khongda Mahausa gi fibam hanjinaba lengakna Security Force Civil Society Organizations sing amadi community leaders sing akhosamaduna akhanaba thawang lakhale haina Deputy Chief Minister Losi Dikhona Phongdokre Naga People's Front NPF na sinduna pangthokpa tharom ama yauba lakhiba Deputy Chief Minister Losi Dikhona Paumi singi wahangi pakhum piraduna hai haujingmaki oina mapungfana irang laksinba ngamdrabasu ing tapa fibam hanjin hanabage matangda naba thawrang kaya lokhatle lengakna paikhatliba thawrang asida tongan-tonganba organization amadi civil society group sing yausal lakna tung koina chatnagadaba mawongda ing tapa fibam hanjil hanaba hotnaribasi afaba khudamni haina mahakna makha takhi wathok ama thorakpa matamda khudakta hekta laksinba oithakloi haina palladuna mahakna hai hauji oiriba fibam asi yengluraga ing tapa hanjana bahona bada matam khara soidina changani adubu atuba matamda soidina fibam laksin ba ngamgani haibagi thajaba lei Litan Sarai Khongda thorok liba thodok asigi matangda mahakna hai mifam kaya pangthoktuna fibam laksin na bahona ringai ge charakta kanagumba mioi kharana irang hengat hannaba atamnana thawrang lokhalakli kanglup masage marakta kai hauduna irang thokhannaba hotna khiba mioi singadu masa khangdok na bahonari kanglu khudingmaki civil society organization singna mapung fana cooperation pirak pamaramna atuba matamda yasanaba puraklagani haibagi thajaba lei yummai thakraba amasung nomai kapagi thodok thorakpana maram oiraga miyamda chamamnaba pukhanbaga loinana phibam laksinaba hotnabada khudong chadaba mayoknari haujikti miyamgi pukning phathari amasung athuba matamda mahausagi phibam soidana hanjilaklagani haiki NPF ki President Awangboy Nimainasu kanglu khudingmak ing tapa phibam kaihandanaba appeal tawki. Amaromda Urkhol District ke Litan Police Station na konba Litan Sarai Khongda fu chainaba masung yummai thanarakpagi thodok akoibada asum sandorakpadagi irang laksinaba lengakna Kangpopi Urkhol amasung Kamjong District da nimit mangani mobile data thingjinkre curfew thamjilakpa nimit ani haukre Ahianba security mayam thajillagasu Litangi thodok asi ngasi numidang wairam forward laksinba ngambagi fibam leitri mafam kayada mathang yummai chakpagi saktam sim uba fangki mai kananabagi damak Imphal dagi yauna fire tender kaya maram changsilagasu nomai kapagi makhol leptana tabana changsinba ngamdri security force singsu nomai kapsil lakli basing adugi mathakta thabok lakhot anaba akanba thabaksu pakhatpak ngamdabagi fibam da leiri social media da viral oirakhiba posting chahi nauriba naha kaya marumna makutta
single barrel double barrel paiduna irang thokliba mafamda changsinnaba hotnaba uki adubu security force singi maikaidagi naha singa du changhandanaba thatlaga thamki maduna maram oiraga micham miyam aduga security force sing adugi maraktasu ongkhatnaba thokpa uki atopa post amada kukimiten oigani chingnaba kemo setpa naha kharana automatic rifle sing paiduna check ki yum amagi manungdagi nomai pangkap ta kapsin bagi saktam sing life oina thadokpa uki Phom kaya marumda automatic nomai sisinabagi makol leptana tabana maram oiraga hauzik litangi sare khongra khundaba kanglup anigi marakta thokpa khatna sainabani haibadu yaraktabagi lakli khatna sainari ba nakal anigi marakta automatic khutlai paiba militan kaya marum makoi gi kanglup ki michang changnaraga kapnarabra haibagi chingnaba leiri asigaba phibam ama phongna uba phangba asina maram oiraga law and order laksinaba hotnabada state force ki matik mayai chamkri Pawasina makata na hai nakal anigi marakta nomai kamnarakpa masung yummai thanabagi thodok adu laksin naba Imphal dagi Manipur Police Commando gi mapung faraba team sing housing maki oina dit thajindri police personnel khara chongsil liba sing adusu central force sing su nomai makol daraga adum yengba natana pambai amata leitabadong na tauri Manak nakpa mafam singda yummai chakpa uragasu yamna nakpa mafamda nomai kapnarakpana mai kanbagi thabaktasu khudong chadaba mayok narakpadagi yum kaya maram tangoi onkhre hauzik fawba yum kaya maina chakrabagi haiba khangba ngamdri khoisaung naraba miyamna Imphal khulnami thingzanduna thamli Kaksing District Bar Association KDBA Kaksing na Manipur State Legal Services Authority Lamphel Park khusam naraga National Legal Services Authority gi meeng makada senduna nimit chamani chatharak Kiba intensive program ama Suguna Higher Secondary School da pangthokri Free Child Marriage India Highway da pangthokpa intensive program aduda SDPO Sugunu NG Anthony Suresh MPS na athiba mithunglen Amom Dilip Singh amadi OC Sugunu Riyaz Khan Anina Akhanaba Mithuna Singh Oibagaloina KDBA gi President N Madhu Singh na Tharomapu Oiki Ngasigi Tharomda Resource Person Singh Oina Saru Yakiba Naurem Jamson na Prohibition of Child Marriage Act 2006 haiba topic da T Git Devana Pokso Act 2012 amadi CH Manishona Child Rights haiba topic sing da wangangki Mahiroi Manifurom Tinkiba Tharong Saruk ama oina quiz competition so sinki amade mana matum so yantoki Urkhul District ke litanda tangkhul amasung kuke furu ke marakta chatliba tha sigi nipandagi hawrakhiba khatna choinaba amadi yummai thanabagi irang asi Coordinating Committee on Manipur Integrity Kokomina Hakchun Nalawi Haina Lub Asege Convener Fizam Samchana Thadorpa Cherol Aman Afongdorotli Cherol Aduna Makata na Hai Tokliba Irang Asi Jam Samnalawa Yaroi Matam Sangandagi Asingamba Thodok Asi Tok Anaba Samgalakpa Proxy Politics ke Machat Amani Lunana Marilinaba Authority na Thausadabadagi Ohalakpani Haina Lawa Yai Manipur da Hatna Sunaba Yumai Thanabagi Thodok Sing Tokliba Adu New Delhi na Jahi Kunjup na Samgalakpa Amani Ngasi Tokliba Thodok Asi Soibadagi Topanati Mangjong na Haiba Ngamba Amadi Tawoina Sinduna Samgatpa Amani Suspension of Operation Haibasina Proxy Force Ama Oina Sijin Nabagi Kudong Java Piri Chathariba Peace Pack haiba du afaba natraga chatnaba yaba ama nate tung koina Manipur gi nungsi chanaba fibam asi thugaina ba amadi kanagumba singbu control tangwana ba hotnabani litangi thodok asisu pak chawna yengba mathau tai tangdu leita daba fibam asida mai pak kanasu yaroi Deep State ki khutna tokai tahana ba hotnabani lamdam asigi yalomi singi marakta machet tahana ba hotnabani adugumba politics adugi mahai oina ngasi atek akai mai chaklaba yum lanjanariba miyam uba fangde kunnaya sida amaga khana hanba aikoina uba fangi akibagi masak oiraba thawong asi New Delhi gi architect ni haina so Cherwal sina makha tarakli The National Informatics Center NIC Bisnupur na District Administration Bisnupur gi meeng makha da
Sinduna One Day Safer Internet Day 2026 Jawahar Navodaya Vidyalaya Bisnupur da Pangthokri Tharomduda Wangaladuna District Informatics Officer DIO Bisnupur Srimati RK Romitana NIC na E-Governance Kilamda Pakhalak Dilba Amadi Lowriba Thaudang highlight tawuda natana Safer Internet Day pangthokpagi marubagi pandamda wangaladuna Safer Internet Day asi chahi kudingi February thagi ani shuba leibak pokpa numitta Ministry of Electronics and Information Technology gi guidelines matung inna pangthoi haiki mahakna makha taraduna chahi asigi theme di Smart Tech Safe Choices Exploring the Safe and Responsible Use of Artificial Intelligence haibasini haiki tharomgi matangda Assistant Commissioner to Deputy Commissioner Bisnupur Sri S.S. Gunamani na haikibada Safer Internet Day asi pangthokpagi pandamdi miyamda internet ningthijana sujinana digital awareness amasung online platform sing data laina sujinana ba gi awareness pinana ba pangthokpani haiki Patriotic Writers Forum Manipur Linkakibagi Chahi Tara Nipan Surakpagi Foundation Day ngasi Manipur Press Cup ta pangthokri Tharomaduda Wangkhai Sigi MLA Thangjam Arun Kumar Patriotic Writers Forum Manipur gi President Nauribam Khambaluwang Manipuri Language Advisory Board ke member Khoisnam Ongbi Birola Manipuri Women Literary and Cultural Organization Hozai Assam gi President Huirongbam Kunjabati Manipuri Saitya Parishad Dispur Branch Assam Secretary Kabrambam Joykumar Amadi Patriotic Writers Forum Tripura Branch ke Khetramayu Madhavi Nachingba Saruk Yaki Tharonga Maridana MLA Thangjam Arun Kumar na hai ngasigi tharom asida forum asigi thaudang lauramba lekidraba singi mafamda ikai khumnaba utpaga loina forum asina Assam Tripura Agartala amadi atei mafam kayada khundariba maitai sing matau karamna hingli maitai amang oibagi saktam kanbada achoba thaudang lauri forum na lamdam asigi lamyanba hizam irabar amadi maira paibi singi ningsing mitam sanaba thaurang kaya paikhalakpagi matung inna All Manipur Working Journalists Union gi Manipur Press Cup ki campus asida ngalingai matamda traditional journalism da khut tharamba lamyanba hizam irabaki mitam ama thamnaba wafam thamnokhiba asida marilinaba singnasu pukning thaugalakani haibagi thajabali haina MLA Thangjam Arun Kumar na phongdorakli Haibasi, fighting Tangba, Adumba Shona Pitor Pagunamani, Mui Kudimana, Koyadaba, Dumani, Adungasi, Iram Liba, Tamnam Liba, like Sina, Koitung Horaka to Bamiros, Dr. Duma Budilo Singam Kanava, Loxing Piva, Ukayamo, Idoni, Aduna, Iva, Sing, Kupuna, Yokamina, Fighting Maru Taudana, Helozi. Bisnupur District ke Manung Chanba Nambol Konghampat Talaiba School Women's College Chatnamit Mangani Sitagadaba College Week Compressors Meet 2025-26 School Women's College Students Nunina Sinduna College Asige Multipurpose Hall Dangasi Haudokri Tharomaduda School Women's College ke Principal Dr. R.K. Lokendro College Asige ICA Coordinator Dr. Aram Joy Amadi College Asige Controller of Examination Salam Chandra Kumar Athiba Mitunglan Oina Saru Yaki Tharomaduda Student Union get Thau Puramba Singh Amadi Nauna Thau Pugadava Singh so handing over, taking over so Tauki Lunana Ahan Bahaudupa Nimita poetry recitation, debate competition, quiz competition Amadi extempore special Pangtoki. Matam sangna sambidana laklaga patsoi SG manung chona lariba laukrakpom lekai amadi maibi lerak ki mafam singda patsoi SG MLA sapom kunjakestorna nauna koilas thabirakpada lekai SG miyamna thagatpa phongdorakli Nainasan Club ki President Jerome Bavoina lambi koilas thabirakpagi matangda hai laukrakpom lekai amadi maibi lekai ki lerak sing chahi nifuram asida sambidana awawa fibam amada lerambani adubu lekai SG awawa ubiduna SC ki MLA sapom kunjakestorna Quality line na koilas thabirakpa amadi Takyal Industrial Estate ki lambi asisu sembirakpagi damak haininga letana nungalba fawi MLA na board karaklaba matamda miyamda thajaba pikiba thabak sing thabak oina onthok pirakpa asi thagatningai ni amadi makha tana lekai asigi award apa sing dasu mateng pangbiu haina su phongdokhi
Thawal District ke Khongjong PS ke manung chanba Fundrei Maya Lekai dagi chahi tara tare lomgi nupa macha ama tha se ke manga dagi hanjulaktri angang asibu Manipur lenga ki mailina besing amadi leibak miyamna imung manung da senabiu haina imung manung amadi lekai miyamna phongdorokli mayum dagi thoki badagi thiba phongda leiriba nupa adugi maming MD Salfaras Apokpa MD Rafiq Kawi Hari Mahaki Yumda Pangthokiba Paugi from Amada Ward Member MD Jabir Amadi Apokpa Apopina Phongdorakpada MD Salfaras Tha Segi Mangagi Nungchilda Yumdagi Thokibadagi Ngase Fawba Hajilaktri Mahak Puthiba Yabasu Thire Loinana Khongjong PS Tasu Tha Segi Nipanda Aiba Cherol Ama Pisinduna Wakat Kre Mahak Fit Manga Inchi Manga Romwangi Kuchungawi Mamai Sangi Mahak Na Thokiba Matamda Khongrao Amuba Ama Setki Ket amuba litki kanagumana thengna birabadi manak napa police station natraga mobile number 87S7862035 ta pau pibi haina phongdoraki sana All Manipur Football Association Amphagi sponsorship Makada District Sports Association DSA Kaksing na Sinduna Association Asige Playground Stariba 19 DSA Trophy State Level Invitation Football Tournament 2025-26 ngasi Loisin Kray Tournament Asige winner na SFC Sorana Oikray DSA Trophy Loisin Bagi Tharomda Amphagi Acting President DV Kawarna Trip Guest DSA Kaksing President Katrimim Ivo Bina President Oibaga Loinana Kaksing GPG ex Upa Adyaksha MD Nazimuddin Kairak GPG Chairperson Alangmam Santi Leima Kaksing Hunong Municipal Council Ward number 5 K Development Committee INC President Kumukjam Babu Sports Authority of India के Retired Assistant Director Konsam Michael Assistant Professor RDNPR Kuraijam Khogen Amadi Jivan Hospital YN College of Nursing and YN College of Paramedical Science के Managing Director Dr. Yankom Arun Kumar na Guest of Honor sing oina saruk yaki 19 days trophy asigi ngasi final match oina SFC Sora amadi SWC Kairak anina sanaki maduda SFC Sora na SWC Kairak pu panjol ahum sinoda thoiki SFC ki panjol singdu jersey number 9 MD Riaz Khan na match ke minute 19 amadi yangkai humdoi jersey number 10 Ifam Nawaz Khan na minute yangkai mangana chanki SWC Kairak ki panjol Singduna jersey number 13 S Malengambana minute kuntra nipan amadi jersey number 19 E Abinasna minute humfud mari chatpada chankibani tournament asigi winner SFC Sorana oiduna tournament asigi title loki SWC Kairak na runners up takre 19 DSA trophy asida best manager Uyok Chingya Club UCC Kaksigi Yangkom Kiran na takre highest scorer na Social Welfare Club SWC Kairaki Elangbam Abinasna oiki best goalkeeper na FC Soragi MD Sajid Best Midfielder na SWC Kairaki Yambyam Lanthoiba Man of the Tournament na SWC Kairaki Elangbom Abinas Fair Play Team na Uyok Chungya Club Kaksing aduga Best Defender na SWC Kairaki Wangamba Bipin Chandra na takre Langmaidong Mamang Lekai Citizen Club LMLCC Langmaidong Sinduna Club Asige Playground Sariba 6 Village Level Open 9 Men A Side Football Tournament 2026 ngasi loisanakiba match ta WFC Waikogna LMLCC Langmaidong Bo Panjal ahum amada thoikri match asige ahama Panjal do LMLCC Langmaidong ge jersey number 20 Akasna match ke minute ahum da chanki WFC Waikong ge Panjal singduna jersey number 17 Vidyasagar na minute kuntra taret jersey number 5 Priyo Kumar na minute nifuni toy amadi nifu taret da chanki bani All Juribam Sports Association Asana Seduna Juribam Higher Secondary School ki sanabungda mamang ta January ki tang kuntra dagi sanabahaw kiba kun suba Tokchom Radamani Memorial Senior Football Tournament 2025-26 ki ngasi sanakiba ani suba semi final match ta Sunrise Club Kadam Talana Oriental Club Bawapurabo Panjal ani amada maithiba piduna Sunrise Club Kadam Tala final chankre lakliba tang tara humdoi gi nungthilpung ani taba matamda Sunrise Club Kadam Talaga RYC Ramgai Janga final match sanagani ngasi sanakiba match asida KS Nikmal Singh center referee Iqbal Hussain amadi Saha Jamal Chowdhury na assistant referee
1 assistant referee 2 aduga Aziz Haidarna reserve referee oina match ase conduct tauki Sunrise Club kadam tala amadi Oriental Club Bawupura team anina sanaki Oriental Club Bawupura team na toss ngamduna ball hana kauki aduga Sunrise Club kadam tala na maikai khanduna sanaba hauki Oriental Club Bawupura team gi sanaroi S Rohit na mga suba minute goal ama chanduna Oriental Club Bawupura team gi goal account hangdoki matung Sunrise Club kadam talagi sanaroi angambana kun suba minute goal ama chanduna half mamangda team animak goal amamam chanduna draw aiki half matung Sunrise Club kadam talagi sanaroi nazik na nifus suba minute goal ama chanduna apiba matamda Sunrise Club kadam talana Oriental Club Bawupura bo panjal ani amada maitiba piki Arabada maru eba pau amuka hana pizari Chief Minister Y. Kem Chana Imphal dagi Guwahati, Kolkata amasung Mumbai damna paigadaba SpiceJet ki flight ahum ngasi launch tawkre. Free Child Marriage India Hai Bahiramda intensive program ama pangthok. Patriotic Writers Forum Manipur lingkhat khiba chahi 19 surakpagi Foundation Day tharom pangthokre. Loinana 19 days trophy state level invitation football tournament 2025-26 ngasi loisinkhre. Matang asada imes parum sanusaba loisinjari mieng tabiri besingbu amuka hana khurumjari.